IMPHAL Kangpokpi MAO Highway amadi IMPHAL Bishnupur Churachandpur Highway ngasidagi hangdokhibaga loinana bus service senba hokre adumakpu lamdam asida oiriba irang asina maram oiraga bus service asida passenger tongbinaba mi yamna thorakhidre ngasidagi lamthaba hokhiba bus services asigidamak ahenba security force deploy tongduna akanba section thorang lokhakhre Nisit Kumar Ujal IPS IGP John 2 na IMPHAL Kangpokpi MAO Highway ki Operational Commander oina thaupugane ngasi ayu pung 8 taba matamda North AOC dagi bus sing adu MAO gidamak lamthakhe IMPHAL Bishnupur Churachandpur Highway ki oina ngasi malom dagi Churachandpur gidamak ngasi ayu pung 8 dagi bus service adu lamthakhe KKVIF IPS IGP John 11 Intelligent NAB na highway sigi oina operational commander oina thaupugane amaromda ngasidagi amuk hanna lamthaduna chenba hokiba bus service atuda passenger miyoi sing yamna tholakhidre ningsingba yabadi me ahumdagi lamdam asida thokliba hingsa yawba irang asina maram oiduna kuina leptuna leirakhibane